Echao na Amang Thok-Hallaba Hiyanglam Assembly Constituency ki TONGANBA MAPHAM da LEIBA NGAGI farm amate HOUJIK OIRIBA FIVAM ki matangda ngarang Fishery Department ki official sing Administrative Committee Hiyanglam SC amade Social Worker ELANGBAM AMITKUMR na Hakthengnana Yengsinkhre District Fishery Office Thaubalgi farm demonstrator Moirangthem Noren yauna chatkhiba Yengsinkhre aduda constituency asigi manung chana LEIBA Hiyanglam Langmaidong Thongjau Komnau Tokpachajing Arong Nongmaikhong Lafupat Tera Sekmaijin amate Khoidumna chingba tongan khul singda LEIBA NGAGI farm singi FIVAM Yengsinkhre aduda NGAGI farm ising na pathokpa nga siramba amate NGAGI farm ngaknaba hapa leitabagi awaba thengnarakhi Timaduna Komnau amade Khoidumda Echao na Thok-Hallaba Singidamak relief camp sing da su chatuna awat apa yengsinkhibaga loinana khudakki oiba tengbang su piramkhi Khongchat aduga mari lainana Lamyanba Enterprises ki proprietor su OIRIBA social worker ELANGBAM AMITKUMR na hai Hiyanglam SC miyam ase lawu singu amade nga yokpana maru oiba sinpham oiraga yum punaribani adubo handak numit kharanigi mamangda chukhiba nong na maram oiraga Constituency asida Echao ki jaitheng phangduna lawfom kaya ising thumjinkhre loinana NGAGI farm kaya su Echao sina sokhanduna chawna amangata thokhale maramaduna mahakki maikaidagi lenga kamari leinaba singa tanaduna ngami singda pangbaya ba mateng panghannaba hotnaragani haina mahakna makha takhi